Operation Sindur Makhatana Chathari Amade Loishinba Laitri Haina, Parliamentary Affairs Minister Kiran Rijijuna Fongdurakli. Business Standard K report Aman Hai, Parliamenta ngasi ayuk pung taramathoi pangthokiba All Party mifam loiraba matungda wafamasi mahakna fongdokibani. Mahakna Makhatana Hai Defence Minister Rajnath Singh na mayai tangbal lauraga pangthokiba mifam aduda Defence Minister Masamakna Operation Sindur ge briefing pikhi. Mifam aduda saruk yakiba Singh nasu masa gi oiba wakalon Singh fongdokna khipaga loinana luchingba Singh atu political party ge khenaba thamdana laibaki damak punna hotna minabage mami takhe. Mifam aduda saruk yakiba Singh na Operation Sindur gi damak India ge Armed Force Singh bu thagatpa fongdokhi hainasu mahakna Makhatana Fongdokhi. Nakalamaromda Congress ke President Mallikarjun Kharge na hai laibaki ase yongna luraba tanfam asida Congress Party na lengakta mapung fana support tawgani haike. Mifam aduda Union Minister Singh Amit Shah S Shankar ngapigani S Jaysankar JP Nadda Kiran Rijiju amate Nirmala Sitharaman na lengaki mahut sinduna saruk yari. Mifam aduda Congress Party ki oina Rahul Gandhi Mallikarjun Kharge na saruk yari masiki matakta Trinamool Congress ke Sandeep Bandyopadhyay DMK के TR Balo, समाजवादी पार्टी के राम गोपाल यादव, AAP के संजय सिंह, शिवसेना UPT के संजय रावत, NCP SP के सुप्रिया सुले, BJD समित पत्रा, अमते CPIM के जॉन ब्रिटासो, ऑपोजिशन के माइकई के सरुक यारी मसीकी मतकता JDU की लुचिंग सिंह संजय झा अमते यूनियन मिनिस्टर अमसोंग LJP रामविलास के लुचिंगबा चिराग पासवान अमते AIMIM MP Asaduddin Owaisi सो मिफम अदुदा सरुक यारी हाइरी